ꯃꯅꯤꯄꯨꯔꯗ ꯃꯄꯥꯟ ꯂꯩꯕꯥꯛꯇꯒꯤ ꯍꯜꯂꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯑꯣꯃꯤꯀ꯭ꯔꯣꯟ ꯚꯦꯔꯤꯌꯦꯟꯠꯅ ꯅꯥꯕ ꯊꯦꯡꯅꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯑꯣꯃꯤꯀ꯭ꯔꯣꯟꯒꯤ ꯑꯅꯥꯕ ꯂꯩꯕ ꯁ꯭ꯇꯦꯠ ꯑꯣꯏꯔꯦ꯫ ꯍꯧꯈꯤꯕ ꯄꯨꯡ 12ꯒꯤ ꯃꯅꯨꯡꯗ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟꯒꯤ ꯗꯣꯖ ꯁꯨꯅ ꯀꯥꯞꯊꯣꯛꯂꯕ ꯃꯤꯑꯣꯏ ꯑꯃ ꯀꯣꯚꯤꯗ-19ꯅ ꯂꯩꯈꯤꯗꯕ ꯑꯁꯤꯅ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯃꯤꯌꯥꯝ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏꯔꯦ꯫ ꯍꯤꯃꯥꯆꯜ ꯄ꯭ꯔꯗꯦꯁ ꯑꯃꯁꯨꯡ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯒꯣꯋꯥꯗꯁꯨ ꯅꯧꯅ ꯑꯣꯃꯤꯀ꯭ꯔꯣꯟꯅ ꯅꯥꯕ ꯃꯤꯑꯣꯏ ꯊꯦꯡꯅꯕꯗꯒꯤ ꯂꯩꯕꯥꯛꯁꯤꯒꯤ ꯁ꯭ꯇꯦꯠ 12ꯗ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤ ꯂꯩꯔꯦ꯫ ꯉꯔꯥꯡ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯗ ꯑꯣꯃꯤꯀ꯭ꯔꯣꯟꯒꯤ ꯑꯄꯨꯟꯕ ꯀꯦꯁ ꯃꯁꯤꯡ 969 ꯌꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯗꯦꯜꯂꯤꯅ ꯀꯦꯁ 192 ꯑꯣꯏꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯇ ꯑꯗꯨꯒ ꯃꯍꯥꯔꯥꯁꯇ꯭ꯔꯅ 191 ꯑꯣꯏꯗꯨꯅ ꯑꯅꯤꯁꯨꯕꯗ ꯂꯩꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ 100 ꯍꯦꯟꯕꯗ ꯂꯥꯏꯆꯠ ꯑꯁꯤ ꯁꯟꯗꯣꯛꯈ꯭ꯔꯦ꯫ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯀꯟꯕ ꯆꯩꯊꯦꯡ ꯄꯤꯈꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯔꯤꯌꯦꯟꯠ ꯗꯦꯜꯇꯥꯗꯒꯤ ꯑꯅꯧꯕ ꯚꯦꯔꯤꯌꯦꯟꯠ ꯑꯣꯃꯤꯀ꯭ꯔꯣꯟꯅ ꯊꯨꯅ ꯌꯥꯡꯅ ꯁꯟꯗꯣꯛꯄ ꯍꯦꯜꯂꯤ ꯍꯥꯏꯅ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (WHOꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯂꯥꯏꯆꯠ ꯑꯁꯤꯅ ꯍꯥꯟꯅ ꯅꯥꯔꯝꯕꯗꯒꯤ ꯐꯒꯠꯂꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯗꯣꯖ ꯑꯅꯤꯃꯛ ꯀꯥꯞꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯅꯥꯍꯟꯕ ꯉꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ WHOꯒꯤ ꯆꯤꯐ ꯁꯥꯏꯟꯇꯤꯁꯠ ꯁꯣꯃ꯭ꯌꯥ ꯁ꯭ꯋꯥꯃꯤꯅꯥꯊꯟꯅ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯑꯣꯃꯤꯀ꯭ꯔꯣꯟ ꯑꯁꯤ ꯌꯥꯝꯅ ꯃꯥꯏꯜꯗ ꯑꯣꯏꯕ ꯚꯦꯔꯤꯌꯦꯟꯠ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯔꯤꯕ ꯑꯁꯤ ꯑꯁꯤꯡꯕꯒꯤ ꯊꯕꯛ ꯅꯠꯇꯦ꯫ ꯑꯅꯧꯕ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯣꯃꯤꯀ꯭ꯔꯣꯟꯕꯨ ꯇꯔꯥꯏꯅ ꯂꯧꯕ ꯍꯥꯏꯕꯁꯤ ꯑꯔꯥꯟꯕ ꯋꯥꯐꯝ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯗꯦꯜꯇꯥ ꯚꯦꯔꯤꯌꯦꯟꯠꯅ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯟ ꯗꯣꯖ ꯃꯄꯨꯡ ꯐꯥꯅ ꯀꯥꯞꯊꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯅꯥꯍꯟꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯑꯣꯃꯤꯀ꯭ꯔꯣꯟꯅꯗꯤ ꯚꯦꯛꯁꯤꯟ ꯃꯄꯨꯡ ꯐꯥꯅ ꯀꯥꯞꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯏꯟꯐꯦꯛ ꯇꯧꯍꯟꯕ ꯉꯝꯂꯤ꯫ ꯑꯣꯃꯤꯀ꯭ꯔꯣꯟꯅ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯌꯦꯡꯂꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯏꯊꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯣꯃꯤꯀ꯭ꯔꯣꯟ ꯁꯟꯗꯣꯔꯛꯂꯤꯕꯒꯤ ꯃꯆꯠꯁꯤꯡ ꯑꯁꯤ ꯀꯨꯞꯅ ꯅꯩꯅꯗꯨꯅ ꯌꯦꯡꯕꯗ ꯂꯥꯏꯆꯠ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯂꯤꯕ ꯗꯦꯜꯇꯥ ꯚꯦꯔꯤꯌꯦꯟꯠꯇꯒꯤ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯁꯔꯨꯛ 3 ꯍꯦꯜꯂꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯃꯔꯝ ꯑꯁꯤꯅ ꯊꯥ ꯈꯔꯒꯤ ꯃꯅꯨꯡꯗ ꯑꯍꯨꯝꯁꯨꯕ ꯏꯊꯛ ꯃꯥꯌꯣꯛꯅꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤ ꯗꯦꯜꯇꯥ ꯚꯦꯔꯤꯌꯦꯟꯠꯒꯨꯝꯅ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯈꯜꯒꯤ ꯚꯦꯔꯤꯌꯦꯟꯠ ꯑꯃꯗꯤ ꯑꯣꯏꯗꯕꯅ ꯏꯊꯛ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄꯒꯤ ꯆꯥꯡꯗꯤ ꯍꯟꯊꯒꯅꯤ ꯍꯥꯏꯅ ꯄꯥꯅꯔꯤ꯫ ꯑꯣꯃꯤꯀ꯭ꯔꯣꯟꯅ ꯗꯦꯜꯇꯥ ꯚꯦꯔꯤꯌꯦꯟꯠꯇꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯁꯟꯗꯣꯛꯏ ꯑꯃꯁꯨꯡ ꯍꯥꯟꯅ ꯀꯣꯚꯤꯗ-19ꯅ ꯅꯥꯔꯨꯔꯕ ꯅꯠꯇ꯭ꯔꯒ ꯚꯦꯛꯁꯤꯟ ꯗꯣꯖ ꯁꯨꯅ ꯀꯥꯞꯊꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯎꯕ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤꯅ ꯅꯥꯍꯜꯂꯤ ꯍꯥꯏꯅ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (WHOꯒꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯅ ꯑꯣꯃꯤꯀ꯭ꯔꯣꯟꯅ ꯗꯦꯜꯇꯥꯗꯒꯤ ꯍꯦꯟꯅ ꯌꯥꯡꯅ ꯁꯟꯗꯣꯔꯛꯇꯨꯅ ꯂꯥꯛꯂꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯑꯍꯨꯝꯁꯨꯕ ꯋꯦꯕ ꯂꯥꯛꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯏꯟꯗꯤꯌꯥꯒꯤ ꯍꯦꯜꯊ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯑꯣꯃꯤꯀ꯭ꯔꯣꯟ ꯑꯁꯤ ꯗꯦꯜꯇꯥꯒ ꯌꯦꯡꯅꯕꯗ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯣꯏꯗꯦ ꯍꯥꯏꯅꯔꯕꯁꯨ WHOꯒꯤ ꯏꯃꯔꯖꯦꯟꯁꯤ ꯗꯥꯏꯔꯦꯛꯇꯔ ꯃꯥꯏꯀꯦꯜ ꯔꯤꯌꯥꯟꯅꯗꯤ ꯑꯣꯃꯤꯀ꯭ꯔꯣꯟ ꯑꯁꯤ ꯌꯥꯝꯅ ꯂꯧꯅꯒꯟꯕꯇ ꯅꯠꯇꯅ ꯗꯦꯜꯇꯥꯒꯨꯝꯕ ꯍꯥꯟꯅꯒꯤ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯔꯤꯌꯦꯟꯠꯁꯤꯡꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤ ꯍꯥꯏꯔꯤ꯫ ꯑꯦꯅꯥꯂꯤꯁꯠ ꯈꯔꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯣꯃꯤꯀ꯭ꯔꯣꯟ ꯑꯁꯤ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯣꯏꯗ꯭ꯔꯕꯗꯤ ꯀꯝꯗꯧꯅ UK, US ꯑꯃꯁꯨꯡ ꯏꯖꯔꯦꯜꯗ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤꯅ ꯅꯥꯕ ꯃꯤꯑꯣꯏꯁꯤꯡ ꯁꯤꯔꯤꯕꯅꯣ ꯑꯃꯗꯤ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤꯅ ꯅꯥꯕ ꯃꯤꯑꯣꯏ ꯀꯌꯥ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯤ꯫ ꯑꯣꯃꯤꯀ꯭ꯔꯣꯟꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠ ꯑꯌꯥꯝꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯀꯔꯐ꯭ꯌꯨ ꯊꯝꯕꯇ ꯅꯠꯇꯅ ꯍꯔꯥꯎ ꯀꯨꯝꯍꯩꯗ ꯃꯄꯥꯟ ꯊꯣꯛꯅ ꯄꯥꯡꯊꯣꯛꯄꯗꯁꯨ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯗ ꯀꯔꯐ꯭ꯌꯨ ꯊꯝꯂꯕꯁꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡꯅ ꯈꯨꯖꯤꯡ ꯑꯣꯏꯗꯨꯅ ꯃꯤꯈꯜꯒꯤ ꯔꯦꯂꯤ, ꯀꯦꯝꯄꯦꯟ ꯑꯃꯁꯨꯡ ꯃꯤꯇꯤꯡ ꯄꯥꯡꯊꯣꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯐꯦꯁ ꯃꯥꯛꯁ ꯎꯞꯇꯦ, ꯎꯞꯂꯕꯁꯨ ꯀꯥꯡꯂꯣꯟ ꯆꯨꯝꯗꯦ, ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯇꯦ꯫ ꯃꯁꯤ ꯇꯧꯐꯝ ꯊꯣꯛꯇꯕꯅꯤ꯫ ꯆꯍꯤꯁꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯕꯦꯡꯒꯣꯜ ꯑꯃꯁꯨꯡ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜꯒꯤ ꯔꯦꯂꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯒꯤ ꯂꯥꯏꯆꯠ ꯈꯪꯁꯟ ꯁꯟꯗꯣꯔꯛꯈꯤꯕ ꯑꯗꯨꯒꯤ ꯌꯦꯡꯂꯒ ꯃꯊꯪ ꯆꯍꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯁ꯭ꯇꯦꯠ 5ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯊꯥ 1 ꯅꯠꯇ꯭ꯔꯒ 2 ꯌꯩꯊꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯅꯕ ꯑꯃꯗꯤ ꯃꯤꯈꯜꯒꯤ ꯔꯦꯂꯤ ꯂꯦꯞꯍꯟꯅꯕ ꯑꯦꯂꯥꯍꯥꯕꯥꯗ ꯍꯥꯏ ꯀꯣꯔꯠꯀꯤ ꯖꯁꯇꯤꯁ ꯁꯦꯈꯔ ꯖꯥꯗꯕꯀꯤ ꯕꯦꯟꯆꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ (ECIꯗ ꯀꯟꯅ ꯇꯛꯁꯤꯟꯈꯤ꯫ ꯋꯥꯐꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯃꯤꯐꯝ ꯑꯃꯗ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯖꯦꯁ ꯚꯨꯁꯟꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛꯁꯤꯗ ꯑꯣꯃꯤꯀ꯭ꯔꯣꯟ ꯌꯥꯎꯅ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯔꯤꯌꯦꯟꯠꯁꯤꯡꯅ ꯑꯣꯏꯍꯜꯂꯛꯂꯤꯕ ꯑꯃꯗꯤ ꯚꯦꯛꯁꯤꯅꯦꯁꯟ ꯌꯥꯎꯅ ꯍꯛꯁꯦꯜꯒꯤ ꯃꯇꯥꯡꯗ ECIꯗ ꯀꯨꯞꯅ ꯄꯥꯎꯗꯝꯈ꯭ꯔꯦ꯫ ꯄꯥꯎꯗꯝꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯊꯪ ꯆꯍꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇ ꯁ꯭ꯇꯦꯠ 5ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜꯒꯤ ꯌꯦꯡꯂꯒ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯚꯦꯛꯁꯤꯟ ꯃꯄꯨꯡ ꯐꯥꯅ ꯀꯥꯞꯊꯣꯛꯅꯕ ꯚꯦꯛꯁꯤꯅꯦꯁꯟꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯁꯤꯟꯍꯟꯅꯕ ECIꯅ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯗ ꯀꯣꯚꯤꯗ-19ꯒꯤ ꯀꯦꯁ ꯍꯦꯟꯒꯠꯂꯛꯄ ꯑꯃꯁꯨꯡ ꯑꯣꯃꯤꯀ꯭ꯔꯣꯟꯒꯤ ꯑꯀꯤꯕ ꯂꯩꯔꯛꯄ ꯑꯁꯤꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯄ ꯑꯃꯁꯨꯡ ꯔꯦꯂꯤꯅꯆꯤꯡꯕ ꯁꯤꯜ ꯂꯥꯡꯕꯗ ꯑꯀꯤꯕ ꯄꯣꯛꯍꯜꯂꯤ꯫ ECIꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯁꯨ ꯎꯅꯗꯨꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯤꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔꯁꯤꯡ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯂꯩꯅꯕ ꯈꯪꯍꯟꯈꯤ꯫ ꯃꯤꯈꯜ ꯌꯩꯊꯣꯛꯄ ꯅꯠꯇ꯭ꯔꯒ ꯌꯩꯊꯣꯛꯇꯕꯒꯤ ꯃꯇꯥꯡꯗꯗꯤ ECIꯅ ꯑꯊꯨꯕꯗ UPꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯕ ꯃꯇꯨꯡꯗ ꯐꯪꯂꯛꯄ ꯔꯤꯄꯣꯔꯠ ꯑꯗꯨ ꯅꯩꯅꯔꯒ ꯂꯧꯕ ꯌꯥꯕ ꯐꯤꯔꯦꯞ ꯂꯧꯒꯅꯤ ꯍꯥꯏꯔꯤ꯫ ECIꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯦꯡꯂꯒꯗꯤ ꯉꯥꯛꯐꯝ ꯊꯣꯛꯄ ꯀꯣꯚꯤꯗꯀꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯅꯤꯡꯊꯤꯅ ꯉꯥꯛꯂꯒ ꯃꯤꯈꯜ ꯑꯁꯤ ꯍꯥꯟꯅ ꯂꯦꯞꯈꯤꯕ ꯃꯇꯝꯗ ꯑꯗꯨꯝ ꯄꯥꯡꯊꯣꯛꯅꯤꯡꯕ ꯃꯥꯜꯂꯤ꯫
अदुबु ओमिक्रॉन की का हेन संदोकपा ngamba मियामना कोविड की SOP थवैदबा सेक्शन थौरांग यावदुना पांगथोकलिबा मिखल की रैली कैंपेन अमसुंग मीटिंग सिंग यंगलुरगदी ममांगदा बेंगोल अमसुंग स्टेट खर की मिखल नमरम ओइरगा डेल्टा न कोविड की अनिसुबे इथक थोहंदुना पाक्तकना मिसी मिना नंगखिबा मियाम हाइनिंगाई लेतना वानखिबा अदुदगी हेन साथिबा सैथेंग अमा फंगलबा याई खुदोंथिबा सिदगी ngakthoksi हाइरबदी मियामना कोविड की SOP निंगथिना ngakतुना लाइचत असिदगी ngakथokनबो होनबा अमसुंग इसियाइनसु मिखल पांगथोकपगी वारेप हाथु हाथुना लौदुबना चुमगनी मसिगी मथक्ता ममांगदा पांगथोकिबा मिखलदुना मरम ओइदुना मियोय कया सेनखिबा अदुगिदमक इसियाइगी मथक्ता करिगिदमक मी हटपगी प्रोसीडिंग लौखत लोइदोरिबनो हाइना कोर्टना हंगलखिबदु अमुक हन्ना थोरक हंदनबा होनफम थोई।